mayambu ikoknona khoirumjari ngasisu mayamgi nungainabagidamak Manipuri horror story amamuk puduna lakchari horror story asigi maming umangi thawai wari asi hingliba amadi sikraba kanagumbi amataga mari nejadi aibana wakhana sagacharaga tabiriba singi ngahak pothana bagidamakta semjaba warini haujik mayamdu khudol tamjari Manipuri horror story umangi thawai Panadi kuirabani producer ingona super hit tagadaba film amatangdi namgi khanduna leirak mamang thakta film kaya namkhri ming oina pallabada maku nahe tamphagi rumal ibengi obisap yarang patki u thambal asna singbani adugu hariba film singasi asuki matik mi yengba asuki matik sentongba super hit chakhiba adugumlaba film amata oikhide adubu handak namgadoriba horror film thaurina kaure hariba film masidi soidana hit chatlagani hairi karamna chatkadoriba karamba waribu oiriba hero heroinina kana waigadoriba maming chatpa actor actress ti niklam gadaba mandi likpada senrang mathibu anani khanduna khulliba misakni asomna sudestu producer ingogi mangolda phamlaga murum ngangduna leiri Tanja aduda producer ingodu mafi lotion loraduna parap thurok laga sudes chanaba torosilo oza director dubu leram gadane ha no paw pibu sunatana hai leram dragana pharga lore kaino kaino ne haisibo leitaba midubu pha ne haiba kari wanu sibo hai yare ha na paw pibu gi mathau tari ma sune kanano amatang director oibiyu harak labadi sen piba pitaba hekta chatlage haidna leiraba minine oza arem apa ata tu khara khullaga film se namlabadi kanai dagi film hit chalani oza nang chalalo dana dudi se nang chalalo ne yam ngang hena nang siri chalam dai si daba phare oza aine chup chap ta lejarage ko sasilo asumna cameraman Sudesh amati producer ingo adu director Puthiba gi yumda lai asumna lakpana makhoi anidu director Puthiba gi yum yauri masidagi makhoi gi gari du director Puthiba gi yum gi sumangda khami aduga director Puthiba bu korami matam aduda Puthiba gi masanupi atonbi adu thulaklaga kana hangbuno haina hanglei maduda cameraman Sudesh na director bu unachagi haiduna hairami masidagi nupi macha aduna hoi kauthorake hairam laga imungda sangkhi maduda director ingona hai Sudesh hojiki nupi macha du aigi film da yahon ba yani ne hojiki angang du na kari ron kumhanga dori bano ja hero ni gi ba manabi sahal laga lore dana adu warati atopa nik trasu yare dana asumna wari sanaringai director Puthiba du tholai aduga lakliba Sudesh amati ingobu mangol da kakat handuna phamhalli aduga makhona lakpage maram hangi maruda producer ingona magi film ama namgadori maduda director oibiyu haina hairami maruda director Puthiba na harau jabirakle masidagi film shooting haugadaba numit ado hainaraba matung film gi script adugi copy ama su piram laga producer ingo amati cameraman Sudesh yumlomda lakle asomna matam madu haukibana haujiti film shooting tawgadaba numit ado jorokle director Puthiba su ngantana lakle masidagi producer na ahan basin asidi yum amada namgadabanina yum aduda aikhoi punna chatlasi haiduna makhoi punna lakli asumna makhoi yamna mallaba singkhong manakta leiba khangpoksang amada lakli aduga film shooting tawganaba sem sarai maruda director Puthiba na oza producer karino yum sibu masi natrabati yum amata leitrabro masidi yauksangi mai thanabagi thrak jandana leiraba sarugi sangadubu maline oza director hero waigadori nupado yamna lairaba nupani sagadori busi natti yam lairaba sarga building lekhan se haibro hoise pharese ozana producer nina si tausi haibado adum torasi mayam adudi sem saroko hero sarbi bungo nangna yumsigi manungdagi ko yopak ama parga thabak suba chaknabagi thorau aduga machanupi sarbi bema nangna hingkholom daki
lakpa sarga tasau sing chanba chaladubra hanggadaba ko oja director kainum ta haije ke hayu hayu hero saba kai haningi umang da sing chanba chatpa sagadori banina yopa ke mohuta singyang oina paibati kari kai ibungo hero saba singjang do porakpa kaurame aduna yopak si pairiba se haunaba tawrasi as kyan ga taba film na tida tawrisi asumna film shooting asi tawrakpana numit 13 ni suraklei numit adudagini film asi tokpa yabagi phibamda lakhibado film asigi wari asida lamkoiba lakpa makhoi kharana umang manungda but thengnabadagi koichen chenbagi matangni matamaduda film aduda supporter oigadoriba tanuna but thengaduna sibagi sin ama namgadoribani maramasina umang manung aduda yawgadoriba actor actress kaya famduna lainari matamdu numidangi pung 9 taraklei matamaduta director puthibana angang sa shooting haunaba tawrasi asi haiduna shooting tawba hore matamaduta director na horror sariba ibi moni nangna masigi haibong marum sidagi ko se sumaina cheptharaga jengakpa ko aduga ai tanu nangna haibong makhong sida yamna kina ko sor thabet hodara leiringai du ko tungdo wonthok lagai jengubada butche ubada kan lauraga chenbagi sinni lawdise khangani ko adodi nasana sagi famda lenero cameraman nangi camera angle du yembul werabro lojare waja phare dodi haunaba tawrasi asi haram laga director puthibana action hek labaga but ki satam langlebi umoni do yamna pakhatna kanna laurga senthora maduda mayamna kaidorage haiduna hangi maduda umoni na aigi tungda mi ama satkibagum sahum phangi haiduna kablai maduda director na hera onthokpa uche oyana paikhibagi sahumgumba natraga nangi wakhalna tawbu weramgani se kem khalunu haunaba tawsi chalo nangi leifamda leiruro asumna director puthibana hairabasu umunidi mathanda leiba ngamloi mi kharaga leiminasi haiduna yadrei masidagi nupa amaga punna haibong marum aduda leiri masidagi director puthibana action hek lawbaga somda haibong maningda leiriba nupa aduna akoiba aduda kuyeng yengi matam aduda mafam marudagi khara sathoklaga umangi umarki lambi amada phingok setpi nupigi saban manbi ama asum satkibada ukhi madu ubada nupa aduna magi manakta leiriba butki saktam langlibi umonida haigi haiduna leisillakpada umonido yamna kiba saktam amada leiramlei masam mana ifa pharaga mamit adusu ngoro ngona panglaga leplaga leiramba aduda kanna lauraga haibong marumadudagi senthorei matamaduda mayamna nupa aduda kaidorage haiduna hangi maruda nupa aduna koilei leduna jengakpada but ki saktam langliba umonidi mafam amada leplaga leirami maruda nupa aduna man ukhiba phingok setpi amadi umoni na oiramba saktam adu mayamda haiki maruda producer ingona nupa aduda kariruni bungo nangbu yukem thachilurabage umonidi ngasaina thoraktana makha taba shooting sem sakre aduga nangna hojikta thoroklaga umoni ui phingok setpi ui hairi basibu karirune producer ki wa adu taraga nupa aduna aseng bani oja ai imit bangnu horabani ai ki bhamna nati aseng bani haiduna yamna kan hairami adubu magi wa ado kana amatana taramti asumna tomnari ngai chak injang thongba thaliba mioi sing aduna sak loisilakpadagi makhoi sak sarana ba sem sanakhri matam aduda director puthibadu mapan thomlinglakpadagi mafam marudagi khara chathoklaga mapan thoi mahana asum mapan thokna akoiba aduda asum jenglakpada ujawamagi makhongda phingok setpi nupigi saban manbi ama phamlaga leiribado ukhi madu ubada puthibadu swai lauki maram asina mahak mapan thokpa loiraga mayam leiriba adomda yamna thuna gam lai maduda mayamna oja director kaidorage oja so thinarabro haina hanglai maduda director puthibana hai kaino aidi chumna laksabani ne kaino ne noibo adu yamna kiganba mida singlo ha asi haiduna sairakpada mayamdo tumin sakhi matam aduda producer ingona director puthibada tumina kanasu khanghandana hojik kari thokibage haina hangi
ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯃꯥꯅ ꯎꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃ ꯐꯝꯍꯧꯕ ꯑꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯑꯇꯣꯞꯄ ꯎꯃꯪ ꯑꯃꯗ ꯑꯣꯏꯅ ꯅꯝꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯂꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯧꯖꯤꯛ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯜꯂꯒꯨꯝꯁꯤ ꯃꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ ꯑꯗꯨꯅ ꯃꯈꯣꯏꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯎꯃꯪ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯁꯨ ꯌꯥꯔꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯨꯇꯤꯡ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯝꯅꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁꯅ ꯌꯨꯝꯗ ꯆꯠꯇꯅ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯒ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯃꯈꯣꯏꯗ ꯊꯣꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯁꯤ ꯍꯥꯏꯅꯕ ꯑꯗꯨ ꯃꯈꯣꯏ ꯀꯤꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯈꯔ ꯁꯨꯛꯄ ꯎꯁꯤꯡꯒꯤ ꯃꯈꯣꯡꯗ ꯃꯤ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯈꯤ꯫ ꯃꯗꯨꯗ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯨꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯦꯟ ꯈꯔ ꯈꯟꯗꯨꯅ ꯂꯩꯕ ꯑꯗꯣ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯍꯩꯕꯣꯡ ꯃꯅꯤꯡꯗ ꯂꯩꯔꯤꯉꯩ ꯐꯤꯉꯧ ꯁꯦꯠꯄꯤ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝ, ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯕꯣ? ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯃꯁꯤꯒꯤ ꯑꯃꯟꯕ ꯇꯦꯟꯁꯤꯡꯁꯦ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯝꯕꯤꯁꯦ ꯑꯣꯟꯅꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯍꯣꯏꯅꯦ ꯍꯥꯏꯅꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯂꯝꯕꯤ ꯑꯗꯨꯕꯨ ꯂꯝꯖꯤꯡꯂꯤꯕ ꯃꯥꯡ ꯊꯥꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ, ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ, ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗꯤ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ, ꯑꯣꯖꯥ, ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯁꯝꯕ ꯂꯝꯕꯤꯅꯤ, ꯃꯁꯤꯗ ꯆꯠꯂꯕꯗꯤ ꯃꯌꯥꯝꯁꯦ ꯈꯨꯗꯛꯀ ꯌꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯑꯀꯤꯕ ꯆꯤꯡꯅꯕ ꯐꯥꯎꯅꯔꯛꯂꯦ꯫ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯎꯃꯪ ꯃꯅꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯑꯗꯣ ꯇꯣꯛꯂꯒ ꯂꯦꯞꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯁꯨ ꯏꯟꯅꯔꯛꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯊꯤꯕꯅ ꯁꯣꯏꯗꯅ ꯇꯧꯔꯒꯗꯕ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯇꯨꯅ ꯊꯝꯂꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯌꯥꯝꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯗ ꯐꯣꯟ ꯇꯧꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯅꯦꯠꯋꯥꯔꯛ ꯁꯨꯡꯐꯪ ꯐꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯈꯣꯡꯁꯤꯡꯗ ꯉꯥꯊꯗꯨꯅ ꯍꯤꯞꯄ ꯌꯥꯎ, ꯃꯁꯤꯗ ꯁꯂꯨꯞ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎ ꯇꯧꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯤꯕ ꯁꯨꯗꯦꯁꯇꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯔꯛꯇ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯗꯦꯁꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯍꯥꯞꯄ ꯕꯦꯒ ꯑꯗꯨꯗꯤ ꯃꯍꯥꯛ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ꯫ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯁꯨꯗꯦꯁꯇ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯀꯦꯃꯦꯔꯥ ꯌꯥꯎꯕ ꯕꯦꯒꯇꯨꯕꯨ ꯑꯗꯨꯛ ꯂꯨꯝꯅ ꯌꯥꯜꯂꯒ ꯑꯗꯨꯝ ꯆꯠꯂꯤꯕꯗꯨꯕꯣ? ꯆꯠꯁꯦ, ꯑꯩ ꯑꯃꯨꯛ ꯌꯥꯟꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯁꯨꯗꯦꯁꯅ, ꯑꯣꯖꯥ, ꯀꯦꯃꯦꯔꯥꯃꯦꯟꯅ ꯀꯦꯃꯦꯔꯥ ꯌꯥꯟꯗ꯭ꯔꯕꯗꯤ ꯔꯤꯐꯦꯛꯇꯔ ꯑꯣꯏꯅ ꯌꯥꯟꯒꯗ꯭ꯔꯣ? ꯑꯩꯅ ꯀꯦꯃꯦꯔꯥ ꯌꯥꯜꯂꯤꯕꯁꯦ ꯑꯩꯒꯤ ꯂꯩꯇꯦꯡꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯟꯅꯩ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯗꯦꯁꯇ ꯌꯦꯡꯉꯤ꯫ ꯇꯧꯔꯤꯕ ꯑꯗꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅꯁꯨ ꯈꯪꯉꯤ꯫ ꯃꯁꯤꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯏꯉꯣꯅ ꯈꯜꯂꯤ, ꯀꯔꯤꯒꯤꯅꯣ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯉꯁꯥꯏꯗꯒꯤ ꯀꯦꯃꯦꯔꯥꯁꯤ ꯃꯥ ꯌꯥꯟꯕꯤꯒꯦ ꯃꯥ ꯄꯥꯏꯕꯤꯒꯦ
nang waramlani haidana koitan tanaribasibo leiriba mayamna yanariba reflector amati trolley makeup box asi nattaba ate mayam sidi yanbige paibige haibati amukta haide masi wa madi leirase asi khanduna sudesna lai khoiramnaba tawriba aduda mateng pangba oina magi manakta changsilli aduga tuminna nangi camera aduda kari ubuno haina hangai wa adu tabata cameraman sudestu producer ingoda yamna ngangna jingai aduga ojadi karamna khamlibano haina hangi maduda ingona aisu singnaba khara lei director puthiba se lai tongba mali yengutu aikhoi lai khoram lakpatigi mahak mafam sidigi lamna laikre uredana hoi oja na khalibato sumi director puthiba se mawung amada camera da mami tai ahan ba shooting dadi kaisu toromdi adubu numidangi matamda umung manungda loba shooting singdadi angakpa mawungda mami tai oja hai ngaikho karamba angakpa mawungda taba mami nune hairu une oja aikhoi ki irekti yawriba puthiba se makok yawdi sudesh ki wadu tabata producer ingodu swai lawi ha kanune harisibo haiduna mamit pana sab jungi aduga makhata na adudi director puthiba masana kadai chikraba haina hanglai maruda cameraman sudesh na oja ngasai numidang wairam momsil lakpa aduwaida director puthiba do magi yumgi phol la e haidana wari sana thokibane aduga ngahak leraga changai adubu mana changlakpada oja director puthiba se mawong ama tawkhre mayamda dro wangang bodo ngangkhidre magi takpham thokpa do adum taaga sumjing lepaga hektalai aduga oja aina swai lawba ma hairagadi aina camera namlakpada oja puthibagi mangak charomdaba sini oja ngasai mangonda magi yumgi mina phone tor I hairi banina akhoina leiramba jaga tu network phangi takpani aduna aikhoisu network phanggadabani adubu hawjik phangdribasinadi aikhoina leiribasi khara manung hanjale haibase takle fare adudi aikhoi hawjik mafam se thaduk laga chatpana phagadra natraga aikhoi asumuk lekhisi haibro oja mafam sida sum leiba haibase afabadi wararoi thingjil laglaga asum sathibi helakadaba male aduna aikhoi mafam se thaduk laga chalhonaba tawsi adudi aikhoi karumda chatkani hawji aikhona chaliba lambi yasomdadi chalagumsi aduna hallagu wene chalasi hoi phare oja aduma torosi asumna wari sanaraga leiringai nupa amana kanna laupagi ahawba makhol ama tar'i makhol adu tabada mafam maruda leiriba miyoi khudimak pakhatnaduna koyeng jingi masidigi mayamna mafam se yamna khudung thiningai oiba mafam mali aduna mafam se thaduk horose haiduna ya langnara masidigi mayamdo mana thokpa mafam marudagi channa haugan narakpada director puthibadu mafam maruda leiba udi haiduna mayam ngangnara amadi mada natana ngasai ahanba haibong marumda leibada phingou setpi ama ukiba nupa adusu mayam leiriba aduda leiba uramdi masidigi mayamge marakta haujik mangliba makhoi anisi thidabida chalasi hayeng nongalaga wona thirasi haidaba yaroklei adubu khara amana haujik thihaudrabadi siba naba thoklagadi wathok ama oirakpa yai aduna haujik nupa amana laukhriba domda haujik mangliba director puthiba amati reflector pamu makhoi anigi marakta ama oiramgani aduna haujik laukhriba adugi maikairomda sananaba tawsi haiduna makhoi khara amadi chatpa hore tanja aduda director puthibadu nakan amadagi lakhi maruda mayamna oja ngasai makai kadai da leuribano haina hangi maruda puthibana khong hamnubani haina khumlai leiriba mayamadu mangonda yamna jingnakhi masdigi mayamna haujikti director puthibasu labanina haujik laukribadu pamu soidina wairamlani haiduna laubage khonjal takhiba adomda chananaba tawki adubu director puthibana haujik kanasu laukhide nakhoigi wakalna wairamgani mafamsi umangnina sana khongbu oiramgani aduna haujik hanjallaktiba miyoi adusu aigumna makhong hamba chatlambasu yai haina mayambu khamlami adubu mayamna puthibagi wa adu tadana amabu oire phana kuire hanjallaktribase aduna thiba tabani haiduna adu maksat khrei maruda producer ingona director puthibasu thiba chananaba hairami adubu mahakti chatsi haiba yakhidi maruda mayamna
ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯅ ꯁꯪꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯦ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯗꯦꯁꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯗꯨꯝ ꯌꯥꯟꯗꯨꯅ ꯄꯨꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯦꯃꯦꯔꯥ ꯑꯗꯨꯁꯨ ꯊꯅꯝꯂꯣ ꯂꯨꯝꯗ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯗꯦꯁꯅ ꯀꯦꯃꯦꯔꯥ ꯑꯁꯤꯗꯕꯨ ꯀꯣꯏꯊꯥꯡ ꯊꯥꯡꯖꯒꯦ ꯍꯥꯏꯗꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯂꯨꯝꯗꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯥꯁꯤꯟꯅꯗꯨꯅ ꯄꯨꯔꯛꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁꯤꯡ ꯑꯗꯨ ꯀꯥꯞꯇꯨꯅ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯄꯥꯃꯨꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯨꯡꯂꯝꯗꯦ ꯃꯁꯤꯗꯒꯤ ꯄꯨꯊꯤꯕꯅ ꯃꯌꯥꯝꯗ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯏꯔꯛꯇꯒꯤ ꯄꯥꯃꯨ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛ ꯊꯤꯕ ꯂꯥꯛꯄꯗ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ ꯊꯦꯡꯅꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯒꯤ ꯄꯥꯃꯨꯗꯪ ꯊꯤꯔꯤꯕꯅꯣ ꯑꯩꯗꯤ ꯊꯤꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯗꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤꯕꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯏ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯂꯩꯇꯦ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯜꯂꯛꯇ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯗꯥꯏꯔꯦꯛꯇꯔ ꯁꯥꯁꯤꯟꯅꯕ ꯚꯨꯠꯅꯤ ꯃꯍꯥꯛ ꯃꯉꯛ ꯆꯥꯎꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯅꯪꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯡꯅꯔꯛꯏ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯗꯥꯏꯔꯦꯛꯇꯔ ꯁꯥꯕ ꯚꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯗꯕꯅꯤ ꯍꯥꯏꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯃꯨꯕꯨ ꯊꯤꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯖꯤꯛꯇꯪ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯌꯥꯝꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯕꯨꯠ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯕꯨꯠꯀꯤ ꯁꯥꯌꯣꯜ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯃꯨꯕꯨ ꯊꯤꯕꯗꯤ ꯂꯦꯞꯇꯦ ꯃꯈꯣꯏꯅ ꯄꯥꯃꯨꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯄꯥꯃꯨꯗꯣ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯃꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯃꯨ ꯄꯥꯃꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯃꯨꯗꯣ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯈꯥꯕꯨꯅ ꯃꯌꯥꯝꯗ ꯄꯥꯃꯨꯁꯦ ꯁꯤꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯪꯗꯤ ꯀꯔꯝꯅ ꯄꯥꯃꯨꯁꯤ ꯁꯤꯔꯦ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯈꯥꯕꯨꯅ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯁꯥꯁꯦ ꯎꯟꯃꯨ ꯏꯪꯉꯤ ꯑꯗꯨꯒ ꯃꯁꯥ ꯑꯁꯤꯁꯨ ꯆꯞꯇꯤꯡ ꯇꯤꯡꯂꯤꯕꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯁꯦ ꯁꯤꯔꯦ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯁꯦ ꯈꯥꯕꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯄꯥꯃꯨꯁꯦ ꯁꯤꯔꯦ ꯈꯪꯂꯕꯅꯤꯅ ꯄꯨꯈꯤꯕ ꯇꯥꯕꯅꯤ ꯀꯔꯝꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯑꯝꯒꯗꯧꯔꯤꯕꯅꯣ ꯌꯨꯝꯒꯤ ꯃꯤꯅ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯑꯗꯨꯅ ꯄꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯨꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯂꯒ ꯄꯨꯔꯛꯂꯦ ꯃꯗꯨꯗ ꯄꯥꯃꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯣꯏꯅꯦ ꯍꯥꯏꯒꯨꯝꯗꯅ ꯑꯁꯤꯕꯁꯤꯕꯨ ꯎꯀꯛ ꯊꯥꯡꯕꯗꯧꯅ ꯆꯞ ꯇꯤꯡꯉꯤꯅꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯉꯥꯡꯅ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯊꯅꯝꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯂꯥꯛꯄꯗ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄꯥꯃꯨꯗꯣ ꯀꯟꯅ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯦꯟꯈꯤꯕꯗꯨ ꯎꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯄꯥꯃꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯑꯃ ꯊꯥꯡꯂꯒ ꯄꯨꯔꯤꯉꯩ ꯄꯥꯃꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯌꯦꯡꯕꯗꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯂꯤꯕ ꯑꯗꯨꯗꯤ ꯃꯩꯅ ꯀꯥꯕꯛ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯎ ꯃꯀꯛ ꯑꯃ ꯑꯣꯏꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯤ ꯍꯧꯖꯤꯛꯋꯥꯏꯗ ꯄꯥꯃꯨ ꯑꯣꯏꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯅꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯗꯨꯛꯁꯔ ꯏꯉꯣꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯎꯃꯪ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯈꯔ ꯂꯩꯔꯦ
ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯇ ꯁꯦꯔꯥꯟꯅꯕ ꯉꯥꯛꯇ ꯎꯍꯜꯂꯤ ꯂꯩꯇꯕ ꯄꯣꯠꯇ ꯂꯩꯅ ꯎꯕ ꯑꯣꯏꯁꯨ ꯑꯣꯏꯗꯕ ꯄꯣꯠ ꯑꯗꯨꯗꯅ ꯑꯑꯣꯏꯕ ꯑꯣꯏꯅ ꯎꯍꯟꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯡꯈꯤꯕꯅ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯡꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯗꯒꯤ ꯆꯠꯍꯧꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯏꯉꯣꯟꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯣꯏ ꯑꯗꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯅꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯌꯥ ꯉꯥꯡꯅꯔꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯙꯦꯀꯦꯅ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗ ꯋꯥꯟꯁꯤꯜꯂꯒ ꯑꯣꯖꯥ ꯗꯥꯏꯔꯦꯛꯇꯔ ꯑꯣꯖꯥꯅ ꯀꯔꯝꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯨꯒ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯗꯥꯏꯔꯦꯛꯇꯔ ꯁꯥꯕ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯂꯤꯕ ꯙꯦꯀꯦꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯗ ꯋꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯏ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯃꯌꯥꯝꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯤꯕ ꯍꯧꯔꯛꯏ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯛꯂꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯋꯥꯔꯤ ꯁꯥꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯅꯠꯇ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯗꯨꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯃꯗꯨꯗꯒꯤ ꯑꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯛꯅꯅꯕ ꯀꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯣꯡꯏ ꯋꯥꯡꯂꯕ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯏ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯈꯤꯕꯒꯨꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯅꯕ ꯑꯗꯨꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕꯗ ꯑꯩꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯤ ꯅꯠꯇ꯭ꯔꯦ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯀꯤꯔꯨꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯑꯗꯨ ꯂꯦꯞꯂꯒ ꯑꯩ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯃꯥꯏ ꯑꯁꯤ ꯂꯩꯊꯣꯔꯛꯄꯗꯗꯤ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯒ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯂꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯣ ꯑꯉꯛꯄꯅꯤ ꯃꯃꯥꯏ ꯑꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯃꯃꯤꯠ ꯑꯗꯨꯅ ꯈꯗꯥꯡꯗ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯂꯣꯝꯗ ꯄꯥꯜꯂꯤ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯅꯕ ꯃꯀꯣꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯆꯦꯟꯗ ꯆꯦꯟꯕ ꯍꯧꯔꯛꯏ ꯑꯩꯅ ꯆꯦꯜꯂꯤꯕꯗꯣ ꯃꯐꯝ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯅ ꯚꯥꯞ ꯇꯥꯖꯗꯦ ꯑꯗꯨꯝꯅ ꯑꯩꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯑꯆꯧꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯎ ꯑꯗꯨꯗ ꯉꯥꯊꯔꯒ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯑꯁꯥꯡꯕ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯅꯞꯇꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕꯗꯣ ꯎꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯃꯨꯁꯤꯟ ꯃꯨꯕ ꯇꯤꯟꯗꯧꯅ ꯇꯧꯕ ꯃꯔꯤꯛ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯏꯁꯥꯗ ꯃꯔꯤꯡ ꯀꯥꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯈꯨꯠꯅ ꯐꯅ ꯀꯟꯅ ꯀꯟꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯡꯗ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯂꯥꯝꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯃꯗꯨ ꯎꯕꯗ ꯑꯩ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯅꯅꯕ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯏꯈꯣꯡ ꯑꯁꯦ ꯄꯥꯏꯔꯒ ꯀꯣꯏꯆꯤꯡ ꯆꯤꯡꯈꯤ ꯃꯗꯨꯗ ꯑꯩ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯈꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯅꯈꯣꯏꯅ ꯉꯁꯥꯏ ꯃꯤ ꯑꯃ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯗꯥꯏꯔꯦꯛꯇꯔ ꯄꯨꯊꯤꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯥꯅ ꯈꯣꯡꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯁꯨ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ
khonjel adu tarubudigi mayamda wakhal thoktabagum tawri matam aduda producer ingona mayam amta senkinuko hojik aikhoigi pochai thanamba mafam ado aduda chalasi aduga light thanduna mafam maduda war suwana ahing asima lelasi producer ingogi wa adu tabada mayamdo hoi haiduna yanari adubu makoi khara amati mafam masida kuina leithabada afaba oiroi aduna yum lomda hannaba tawsi haina i maruda khara amana hojik mafam masidagi yum yongna bachat pa haibase yamna khudong thiningai ni maramdi mafam masi kadai jaga no haibasu amamba ngaktani na udre masigi su mathakta aikhoina mafam amada amuk chat uba haibase kali thingnagadori bano haiba kana amatana khangba ngamti aduna mafam amada lengdana leibana punamak phagani haiduna makoi khara amana hairi masidagi mayamsu amatta oina hoi phare aduna pharani haiduna makoigi pochai thanamba mafam adomda pulap laklei asumna lakpada makoina uruba using amati mafam kayata imamamba surungumna leiriba amamba marak aduta migi mawongsu manba sagi mawongsu manba kaya phan chonglibado uri adubu makoina uribadu yamna kuina ubanati haiphet napi marak adudagi phan chongkhalakpa matamda makoina painariba flax aduna phat kapsilubada haiphet uhubadani asum lakpada ngasai film masigi but sakhiba umonina magi camera adu on tawduna mafam aduda tholiba thoduksing uribasing adu namhaugi haiduna video record tawsilli asomna video matik khara record tawraba matung yenglubada makhoigi akoibada mafi maron setaba masada choli mali tawba ut machuri kuzu taba mayang ikangkangba mi mayam ama leptuna leibado uribasing adusu mayek sengna ubunati maikhuoi maniloina ubani madu urubada umonido kanna lauraga phonado laktana langthoaga manakta laiba mamanabi amata kanna konsilli maduda mayamna kaidorage haiduna hangnari maduda umonina magi phonda video record tawbada makhoigi akoibada but mayabam ui haina mayamda hairi aduga director puthiba se asi suni haina hairi umunigi wa adu tabada mayamna puthibagi manakta leirambado manaktagi sat handuknai aduga umunina namkiba camera aduda kari ubuno haiduna mayamna jingnakpada camera aduda butki mami amata taramti makhoigi akoibada hauba uwa napi amati makhoigi kangbu adu natana atopa amata mami taramti director puthibasu mayamga sap manana adum urami maduda mayamna umonida sikaidoroge kalisu udena haiduna mayamna hairakpada umonina magi phone namkiba video aduda amuk jengbadadi karimata uramdi maduda umonina haujikta aina yengbadadi akiba saktam mayam ama uribani aduga oda director ge makoksu yawduna uribani asi haiduna mahak kablai maduda mayamna pharase nangi mita pangu uba oiramgani salasi la o haiduna mayam punna amuk laklei matam aduda makhoi mayamgi maraktagi khara marin panba nupa amana mayamna tawriba asida madi itha thajaramdi mahakti but pretna makhoida ayetpa pire haibase thajaramdi adubu mahak khaktangna hairupati angawbu tarani khalnaduna tumina leiribani matam aduda mahakna mayamgi matung lomda khara kontharaga makhong ado phaktoklaga makok non tharaga makrang lomtagi yingri matam aduda magi mamai mapa sapsana nupi amagi inapi amana khanghautana khangkhan khajalai phi adusu amuba machuni maduda nupa ado khangprek khangna makokto phat nongkhalai aduga akoiba aduda koyeng yingi adubu kanasu leiramdi maduda mahakna karinune aina hoji uribadubo nupigi inapi amuba natabrane asumna khallaga amakasu makok ado nontharagi yengi matamaduda magalaknaba kangbu adugi matungda inapi amuba inbi nupi amana makhoigi kangbu adugi matungda tapna inabagi saktamoina uri madu ubada makok nontharagi yengliba nupa ado sat nongkhallaklaga mayamna chatliba aduda yingni
ꯃꯗꯨꯗꯁꯨ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯏꯅꯐꯤ ꯑꯃꯨꯕ ꯏꯟꯕꯤ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯅꯨꯄꯥ ꯑꯗꯣ ꯕꯨꯠ ꯕ꯭ꯔꯦꯗ ꯊꯥꯖꯔꯝꯗꯕꯗꯨ ꯊꯥꯖꯔꯕ ꯃꯥꯜꯂꯤ꯫ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯡꯗ ꯆꯠꯂꯝꯕ ꯃꯌꯥꯝꯗꯣ ꯇꯨꯡꯗ ꯑꯣꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯊꯝꯅꯅꯕ ꯃꯐꯝꯗꯣ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯄ꯭ꯔꯞ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯄ꯭ꯔꯞ ꯆꯠꯄ ꯍꯧꯔꯦ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯊꯅꯝꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯄꯥꯝꯕꯨꯗꯣ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯄꯥꯝꯕꯨ ꯍꯥꯏꯅ ꯀꯧꯏ꯫ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯔꯦꯁꯅ ꯃꯌꯥꯝꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯧꯒꯅꯨ ꯍꯥꯏꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯅꯩ꯫ ꯃꯗꯨꯗ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨꯔꯦꯁꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯥꯝꯕꯨꯕꯨ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯥꯝꯕꯨꯗꯣ ꯃꯉꯛ ꯆꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯀꯤꯅꯗꯨꯅ ꯃꯈꯣꯏ ꯄꯨꯜꯂꯞ ꯇꯥꯁꯤꯟꯅꯩ꯫ ꯃꯁꯤꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯄꯥꯝꯕꯨꯗꯣ ꯅꯣꯛꯂꯒ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯅꯈꯣꯏ ꯎꯃꯪ ꯑꯁꯤꯗꯒꯤ ꯀꯅꯥꯃꯠꯇ ꯍꯟꯈꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯤꯔꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯔꯛꯂꯒ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯃꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯄꯥꯝꯕꯨꯗꯨꯅ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯨꯅ ꯀꯗꯥꯏꯗ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯇꯁꯦꯡꯅ ꯄꯥꯝꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯋꯥ ꯇꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃ ꯇꯥꯁꯤꯜꯂꯛꯂꯤ 12 ꯍꯦꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯗꯤ ꯈꯟꯗꯨꯅ ꯄꯨꯜꯂꯞ ꯐꯝꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯑꯃꯟꯕ ꯇꯦꯟꯁꯤꯡ ꯑꯗꯨꯗ ꯃꯤ ꯂꯩꯕꯗꯧꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯇꯦꯟ ꯑꯗꯨꯗ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯃꯃꯥꯏ ꯑꯗꯨꯁꯨ ꯏꯀꯥꯏ ꯀꯥꯏꯔꯒ ꯃꯐꯤ ꯃꯔꯣꯟꯁꯨ ꯑꯦꯁꯥꯏ ꯁꯦꯒꯥꯏꯔꯒ ꯁꯟ ꯁꯥꯔꯒ ꯌꯥꯝꯅ ꯋꯥꯅ ꯄꯥꯛꯊꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯔꯨ ꯁꯔꯥꯡꯗꯧꯅ ꯇꯧꯕ ꯃꯌꯥꯡ ꯏꯀꯪ ꯀꯪꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯨꯠ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯍꯧꯈꯤ꯫ ꯃꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯤꯅ ꯌꯦꯡꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯔꯤ ꯏꯔꯤꯕꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ 3 ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯣꯔꯛꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯕꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯕꯣꯏ ꯑꯗꯨꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯗ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯞꯅꯕ ꯍꯧꯔꯛꯂꯦ꯫ ꯕꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ꯫ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯀꯣꯛ ꯌꯥꯎꯗꯕ ꯊꯋꯥꯏ ꯑꯃ ꯌꯥꯎꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯍꯤꯡꯅ ꯌꯨꯝꯗ ꯍꯟꯒꯟꯗꯦ ꯂꯣꯏꯅ ꯁꯤꯒꯜꯂꯤ꯫ ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯍꯤꯡꯅ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯂꯥꯏꯅꯤ ꯚꯨꯠꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯒ ꯃꯇꯦꯡ ꯅꯤꯖꯧ꯫ ꯅꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯅꯤꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯤꯌꯨ ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯗ ꯎ ꯌꯥꯜꯂꯤꯕ ꯃꯤꯐꯠꯇꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯧ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯎꯃꯪ ꯑꯁꯤꯗ ꯎ ꯌꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯎ ꯌꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯗꯨꯅ ꯎ ꯌꯥꯟꯕ ꯃꯤꯁꯤꯡꯅ ꯍꯥꯠꯇꯧꯔꯦ ꯑꯋꯥꯕ ꯄꯤꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯃ ꯍꯦꯛꯇꯗꯒꯤ ꯀꯧꯕꯗꯤ ꯂꯥꯛꯂꯣꯏ꯫ ꯎꯃꯪ ꯑꯁꯤꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯀꯣꯏꯊꯤ ꯊꯤꯔꯣ ꯑꯗꯨꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯒ ꯃꯥꯒꯤ ꯐꯣꯇꯣ ꯂꯩꯔꯝꯒꯅꯤ꯫ ꯐꯣꯇꯣ ꯑꯗꯨꯗ ꯈꯣꯏꯔꯨꯝꯗꯨꯅ ꯍꯥꯏꯖꯒꯗꯕꯅꯤ
madu natrabadi lakloi adubu khangpuksang adugi leifamdi aikhoisu khangdrei khangpuksang adu thiba honabada aiga lakminaba imanaba punamak sikrei adusu yamna akiba mawongda mafam marang khangdana hekta mangkhraga uthakta asiba haksang oina yanduna hekta leirami aduga amana mafam amada asum lengdana leiragadi phagani haina khaluganu aduna amukki hena sathibani aduna yamna thuna nongalamdaigi pum ani tadringai khangpuksang ado thihoro adubu oibadi oiroi asumna iramba asida mayamdo hena kinakhibani masidagi mayamna adudi aikhoi mafam masida kuinan leithaba yararoi khangpuksang adu thinanaba tausi asumna hanaduna mayamado khangpuksang adu kadaida leibano haina thiba hawrakle matam adu ahingi pung ama helabani matam aduda but sabi umoni gi nakongda iche aigi tung ilo haiduna son thangna na hairi madda umoni na karinune haiduna koyeng yengbadadi phingok setpi nupi ama magi nakanda leplaga leirami amaba marak oibani masakti khangdi masidagi phingok setpi nupi aduna mafam amaromda chakkhri marada umoni na mayam asida phingok setpi ama chatle haiduna khudumbi thinduna lawri madada mayamna kadaino haiduna yengbadadi kanasu leiba udi masidagi mayamna phare hojik makhatana thisi la o haiduna mafam khuding koithi thirami matam maduda umonina wakalla makhalai karino hojik aigi nakongda hairambadu aigi itungda ilo o isi haiba karino but aduna ingonda isi kauri basibo phingok setpa laidi aphabani hainabani aduna ai matung ilage asi khanduna ngasai man ukhiba phingok setpi aduna satkhiba maikai adomda mahak satpa hawi maruda mayamna karomdro nang chalibadubo haina hangai maruda umonina khangpuksang ado somda leiramgadaba male aduna somda chalase haiduna mahak parap chali maruta mayamna nangna chalibadudi nangna ngasai phingok setpi ama chatle haiba mafam adomdani ne nangsu putna chelabro haiduna yali adubu umonidi mayamna yalabasu somda chatkani haiduna amamba marak aduta adumak chakkhri maduda mayamsu mathanda thadokpadi yadabarina makhoi khara amana matungda inakhri aduga khara amana atoppa mafam ataida thiba chakkhri asumna umoni hoidu prap lakli asumna makhoina asum lakpada awoiba maki oina khangpuksang ama leibado urai khangpuksang adugi akoibata chauraba ujau kaya hori aduga mafam ado mayamga manadana ingi masidagi umoni amadi magi kangbu aduna mokhoigi kangbu adu tananaba khangpuksang ado leire somda lao haina kanna laukhi matamaduda umoni hoina lauriba domda yamna thajadana nonglei nuchit ama nanglaga lakpadawna surot lauraga makhoi tamna sichillai maruda umoni ga leiriba makhoi mayam ado kirik laduna khangpuksang ado ge manungda changsilli aduga thong ado chejek lonsilli makhoina khangpuksang ado da changlakpada khangpuksang ado mirang yamna thanglami amadi kaso ani lerami ahanba ka aduda phamung ama thai aduga manungda leiriba ka adudana phamung ani napsinna thai madu mayamdu ubada umoni do karino maningsing badangna masada ningkok laurami asumna ka aduga akoibada asum yenglakpada nupi amagi photo ama leirami aduga photo aduge nakanda photo amasu leirami yamna ngagribati photo khara chawpa frame aduda yauriba nupi adudi makhoi kanamatana khangdi aduga khara pitpa photo ge frame aduda yauriba nupi ani gi photo ado amana khara chawpa frame aduda yauriba nupi aduni aduga nupi amana umoni ni madu ubada umoni ga lakminaba makhoi singado umoni da yingai aduga kiduna magi manaktagi handuknai maruda umoni na karigino noina aingonda jingribasibo photo asida ayaram libasi karamna no ai khangde aduna nakhoi aibu thajau adugi saru aikhoi mayam ngasai lairik aduda hairakpado tausi aikhoi photo asida kaptuna aikhoi umungi uyanbasingna awawa pire aikhoi bu kanbiyo haise asumna umoni na mayam da hairakpadagi mayam adu chingna photo achobada yauriba photo aduda kaptuna nijarakle
Matam atuda mapandagi umoni dake haidna kauri maduda umoni amati maga leminari bamiyo singado yamna singnaba amaga lonena thong ado hangi matam aduda makhoi ki kangbu ado oiramli matam aduda umoni na nakoi de karamna khangdana mafam asida laklibano haina hangi maduda cameraman Sudesh na karinuni umoni nangna aikhoi bu kanbiyo haidna lawbudagi aikhoi laklibani ne maduda umoni na aidi lawkhidena haina khomi maduda production ingona farase kamai tore photo do thingrabra haina hangi maduda umoni na thingnare haina khomi masadege makhoi bayamna photo aduda khoiramduna ngasai lairikta haikhiba adugi matung inna makhoina kaptuna aikhoi umang asigi uyanba sing ngasina awaba pire haina kablai tanja aduda umoni do ima haina khanglaw lawraga wanthakri maduda mayamna umoni kedorage haiduna gyan lakna bohonari matam aduda umoni do mamiti pangdana tapna hawalai aduga challasila o hairaga mahak yum adudagi thokri maruda mayamsu mawong amani haiduna matung inei asomna makhoina khangpuk sang adudagi hek thokpaga khangpuk sang adugi thongado masa matomta yamna kanna thingjinki maruda mayamdo khangprek khangi masnigi mayamdo umuligi matung inaduna prap lai asomna lapana haujikti nongalamdaigi uchek woya khongbugi makhol tarakli maruda mayamdo kitangdi pukning maka lambagum tor'i asumna sum lakpana haujikti makoi ki gari khampham mapham mado jorokli madu jorokpada mayamdo angakpa ama thengnari makhoina ngasaidagi mangkhre haiduna thiriba pamudo gari manungda tumlaga leirami maruda mayamna pamu haiduna haudoklami maruda pamudo mikap thoroklaga nukhoi labo kaida chaluribano haina hanglai maruda mayamna aikhoi lairine nang mungarang kaida manguge haina hangi maruda pamuna aidi ngarang khung hamba chalubani aduga aina halakpada nukhoi kana amata leramdre marudagi aina makhoisi aina leramdna chakha malene aduna di gari de legam tare haidana gari thamliba somda lakpada su nukhoi de leramdre marudagi aina nukhoi lakpa ngaiba oina asum gari manungda leiringai gari ge akoibasida mi chatpa na heba ayo lawbagi makhol kaya tarai marudagi ai kirak aduna gari dagi kumtharaga nakhoibu kauduna thiki adubu sungphang phangkhide tajaduda laptakna maingal ama ubutagi nakhoi soidana oramlani khandana maingal aduda lakpadadi khawdi mayam ama lerami adubu nakhoi amata leramde maruga leiriba khawsing aduda kari yawriba chano hayuna asum yinglingai thapna miyoi khara asiba bolwebagi ku thanglaga matungda nupi mayam amana kaplaga lai madu urubadagi ai tawal jawba pek ama paraga gari tamna chenkibani aduga gari manungda pekudagi tawal do lokthoklaga isase kupsilaga nakhoi lakpa ngaikibani aduga aidi asum tungkhamaladana matam aduda cameraman Sudesh na oi matamduda nangna uribado ai khoini ne kurna tine thanglibado nangi asiba nasani ne masidi wadu tabada pamuna kaino hasibo aidi sida leisidi yingmutu ai sida leisidi asomna yamna pakhat hairi maruta production na yare hojik madugi matam natre yumda yamna thununa hanana tawsi asi haiduna mayamado jumlomda laknaki masigi matung production ingogi yumda hojik lai changliba umoni do pusin biduna phakta hifanduna thamli matam aduda umoni di asi bagun tuminna leiri film number khraga orakliba phibam masida yumgi misingsu yamna pakhatnari masidagi production ingona makhoigi lekai aduda leiba amaiba ama kauduna umoni bu yinghallamki maduda amaiba aduna masiri aina ngamlaroi aduna aigi oza amaiba abiksana adu kaudaba yararoi hairaki masidagi production ingona magi cameraman Sudesh kapunna amaiba abiksana bu kauba chatkri masigi matung amaiba abiksana tu kauraba matung umoni bu yinghalli matam aduda amaiba abiksana na hai thawai karigyu nang lanjatraba makhoida sanglibadi ha thadau nupi masa asisu thadau amaiba ki wafam adu tabada umonina kari amaiba aina gi isita kaidong chababu nangi karina thaulai
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯩꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯅꯪꯒ ꯀꯔꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯏꯆꯦ ꯊꯣꯛꯏꯕ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯎꯃꯣꯅꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯎꯈ꯭ꯔꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯂꯝꯍꯥꯡ ꯑꯃꯗ ꯌꯨꯝ ꯈꯔ ꯇꯥꯔꯤꯕ ꯑꯗꯨꯗꯒꯤ ꯕꯣꯌꯥꯏꯗꯨ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯇꯥꯆꯧ ꯀꯌꯥꯝ ꯊꯦꯡꯅꯛꯇꯣꯏꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯀꯨꯏꯔꯣꯏꯗ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯆꯦꯒ ꯄꯨꯟꯅ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯌꯥꯏꯗꯨ ꯃꯥꯒꯤ ꯎ ꯌꯥꯟꯐꯝ ꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯕꯣꯌꯥꯏꯒꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤꯅꯤ ꯑꯃꯅ ꯄ꯭ꯔꯤꯇꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯁ꯭ꯋꯤꯇꯤꯅꯤ ꯃꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯍꯥꯟꯅ ꯆꯤꯡꯈꯣꯡ ꯑꯃꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯧ ꯍꯤꯡꯈꯣꯜ ꯑꯗꯨ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯈꯨꯔꯥꯅ ꯄꯨꯂꯞ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯨꯅꯔꯒ ꯏꯟꯊꯣꯛꯄꯗ ꯇꯨꯔꯒ ꯂꯩꯕ ꯌꯣꯄꯥꯛ ꯑꯃꯗ ꯃꯉꯛ ꯇꯥꯁꯤꯟꯕꯗꯒꯤ ꯃꯈꯧꯔꯤꯗꯨ ꯇꯠꯇꯨꯅ ꯁꯤꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯈꯨꯔꯥ ꯍꯣꯏꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯈꯔ ꯂꯟꯇꯛꯅ ꯌꯨꯝ ꯃꯔꯤ ꯃꯉꯥ ꯇꯥꯏ ꯃꯈꯣꯏꯗꯤ ꯆꯤꯡꯃꯤ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 2 ꯍꯦꯜꯂꯛꯂꯦ ꯃꯈꯨꯔꯥ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯂꯝ ꯊꯨꯝ ꯄꯨꯝꯅꯃꯛ ꯐꯪꯂꯕꯅꯤꯅ ꯃꯈꯣꯏꯕꯨ ꯀꯌꯥ ꯍꯛꯆꯤꯟꯅ ꯊꯤꯔꯛꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯁꯤꯈꯤꯕꯗꯨꯗꯤ ꯁꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅꯗꯤ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯎꯃꯪ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯕꯣꯌꯥꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯌꯥꯟꯖꯕ ꯎꯁꯤꯡ ꯑꯗꯨ ꯄꯨꯟꯅ 38 ꯁꯨꯔꯦ ꯑꯗꯨꯅ ꯇ꯭ꯔꯛ ꯑꯃꯗ ꯂꯣꯗ ꯇꯧꯅꯕ ꯇꯧꯔꯤꯉꯩ ꯃꯥꯒ ꯎ ꯌꯥꯟꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯕꯣꯌꯥꯏꯅ ꯌꯥꯜꯂꯤꯕ ꯎ ꯑꯁꯤ ꯁꯨꯞꯅꯒꯤ 30 ꯈꯛꯇꯅꯤ ꯑꯗꯨꯅ 3 ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯨꯔꯥꯟꯕꯅꯤ ꯑꯗꯨꯅ 30 ꯈꯛꯇꯃꯛ ꯌꯣꯜꯂꯨ 3 ꯑꯃꯗꯤ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯡꯂꯩ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯑꯩꯅ ꯌꯥꯟꯕ ꯎꯒꯤ ꯃꯁꯤꯡ ꯑꯩꯅ ꯈꯪꯏ ꯅꯈꯣꯏꯅ ꯑꯁꯣꯝꯅ ꯍꯦꯛ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯎ ꯂꯧꯔꯤꯕꯁꯦ ꯐꯅ ꯌꯥꯝꯂꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯎ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒ ꯃꯨꯛꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯕꯣꯌꯥꯏꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯎ 38 ꯑꯗꯨ ꯄꯨꯟꯅ ꯇ꯭ꯔꯛꯇ ꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟ ꯊꯤꯟꯅꯗꯨꯅ ꯇ꯭ꯔꯛ ꯑꯗꯨ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯌꯥꯏꯁꯨ ꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨ ꯃꯥꯅ ꯐꯨꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯈꯣꯏ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯛꯏ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯊꯥ 3ꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯕꯣꯌꯥꯏꯅ ꯎ ꯑꯃ ꯌꯥꯜꯂꯤꯉꯩ 마가 탕나나 우얀바 누파 카라나 우 어도 멍원도 오이나 두실할라미 마루다 보야이나 센토락바다 마가 하나 푸너키바 마코이 누파 아훔 마두나 보야이부 파라가 우 트럭리바 아두다 랑친키 마르마두나 보야이도 사우라보 우 아두나 난티엑바다 마하 쿠닥 아두다 분실 로이키 पाव अदु ताबदा बोयाई मचनुपी प्रीति अमदी स्वीटीदो कपतुना चेलकले अदुगा मबुंगी ओरमलिबा फिबम मदु उबदा मखोई मचिन मनाव अनिदो तासौ नचननी पु कनादा सिनरमगे हाइदुना तेंथाना ओइना कबलकले मसिदगी मयामना बोयाई के असीबा हक्सांगदो फुमखिनबा सेम साख्रे मचनुपी अनि अदुदी कपलेप्ती अदुबु कपचै हाइबदो मंगाई लाउजै हाइबदो मंगाई बोयाई की आसीबा हक्सांग अदुदी मयामना अदुमक लेरोन चनख्रे मसिदगी मयामसु महै महै चनख्रे मचिन मनाव अनिदुसु मखोइगी युमलोनबा मियोइसिंगना प्रीति अमदी स्वीटीबु पुदुना मखोइसु मयुमलोमदा चतख्रे तंजा अदुदा बोयाईगे आसीबा फुमलिबा मंगफम अदुदा मकु अमा उथक्तगी पाइथरकलगा मकु अदो कन्न कन्न खोंगलई अदुमना ngeha khongbada boyai gi mongphamarugi angouba maikhu oi maniluina tawpa ama paithorei aduga maku aduda sangkhre masidigi mangku ado mafam adudagi paikhre asomna matam adu haukhiduna numidangi matam oirakle somda priti amadi sweetie di saksu amata chadre kaptuna adumak leiri matam aduda makhoi gai jumlu naba hanubi julirang du lakhi
aduga thong hanganaba haiki maduda Pritina thong adu hangli aduga ahan oirabi Julirangbu imungda koksinduna phamhalli maduda Hanubi aduna thokliba thodoksinga se yamna nungaiti haiduna kaplami aduga makha tana Hanubi aduna hairi adubu pokrabati siba haibase soidrabani magi laibakta punsi sangu tamlamdabana punsi tenkribani aduna nakhoisu yamna khajeluranu maduna nakhoisu laiman oininabani asi haiduna Hanubi aduna hairakpada Pritina abok hanadi aikhoi tajau leiringadadi wakhalse karisu waramde haujikti aikhoi bu kadana sinabigani Priti ki wadu tabata Hanubi aduna haujikti nakhoi bu ngak senbinaba ma mathau tai natro adudi aina haibi yaro nakhoi leiwa mantra sanaduna nakhoi gi yegnaba singbu maithiba pigadabani nakhoi gi nabung soibadagi siba nati makhoi uyanba miyamna manaraga hatpani aduna nakhoi nabung gi laman singadabani ne Hanubi adugi wadu tabada Pritina adudi abo karamna singani aikhoi bu kana laiti haiduna usitriba singaduda aina sodra laman khungani Hanubi aduna haidiba wa aduda Priti di yamna sauningba phawi amadi uyanba makhoi sing aduda sodra laman khumge haina khankhre adubu magi mase wariba suiti di wa amata ngangdana Priti da amuk jeng Hanubi aduda amuk jeng tawduna leiri masadagi Hanubi aduna phare phare adudi ngasigidi ai chatlagi hayengdo aigi yumda lao karamna laman singadage haibado taklage ngasigidi ai haleko asi haram laga Hanubi ado hankhre maruta Pritina ise kairo nangna abok Julirangna laman khumna ba wa haibada tumina leiribadubo aikhoi laman khumgadabani Priti ki wa adu tabada Suitina Priti nangna khaliba wakhaldo thadu nana kaidamnungda uyaliba makhoi singa manaba ngamloi abok Julirangna nangonda hairamlibado thajarunuko mana nangbu karigumba thabak amada sijinanaba thorang tawribani nangsu khangledana haujik man hairamlibado aikhoi gi tachaudu uyanba singna lautunaraga hatpani haina hairamlibado nangsu tariba natro au tayise adugini aina uyanba singdalaman khumgadoribase hai apangbi tholiba thodok asida mahaksu yawribani ne adunani mana aikhoi gi tachau karamna sikhi haiba khanglibase karigi panglibano ise adugidi abok Julirangse amaibiya phawbini ise na so hana khanglibadudi karigi masida chinganingai lege madi amaibirina punama khanglibani ado Priti mana punama khanglaga karigi hana mangjurona haijibano hajukta da siraba kansida hairakliba nang aina haribasini abok Julirangi wa thajarunuko hoi ise asomna Pritina mache Suiti da hoi hairabasu thamoidadi sodna laman khumgani haiduna sabjungna leikhri asomna matamadu hokri mathangi no ngale matamaduda yumlonaba Hanubi aduna magi yamnaba maku mayam ama thawai sing lorunabagi tamakta thadokri asomna maku sing aduna porakpa thawai sing ado Hanubi adugi masada hanjinduna mahakna punsi kaya sangna hingba ngamgadoribani asomna tawrakpana mahak ngasi phawwa hingduna leiribani somda nakal amadana Pritina luknungdagi ising sukluge haina masi Suiti da hairam laga satkhre maruda Suiti di isam samna adum hoi haiduna lehowi somdana Priti do Hanubi Julirangi mayumda lakli aduga abok haiduna kaurami maruda Julirang Hanubi do thorai aduga isunupi nang laklabra haina hangli maduda Pritina hoi abok haiduna khumi masidaki Hanubi Julirangna imungda sangsi haiduna imungda pusili aduga Hanubi Julirangna nangni laklibasi aina ngarang hairamba thabak adugi natro asi haina hangi maruda Pritina mani abok haiduna khumi masidaki Hanubi aduna phare phare adudi nangna makhoi sing aduga hakthingna phunaba chainaba tawduna hatpati ngamloidabanina nang laisanaba tabani wadu tabata Priti swai lawi masidagi mahak kiduna abok adudi ai ngamloye yamki haiduna hairami maruda Hanubi aduna karigi kiribano khalu adok nungsi chanana leiramba nakhoi imungbu phatraba uyanba sing aduna kangkhong chaheledana nangi nabung pusu hatpikre
aduga nakhoina karisu tawdana leigadoriba madagisu mathakta nakhoi nupi ngaktani karigumba khudong thiba taraklabati karamna nakhoina sanga thokjagani munna khallu hanubi adugi wado tabata priti do ngahak wakhal tawi aduga abok adudi karamna tawgadabano haina hanglai maruda hanubi aduna sese ai wa haigi haujikidi laison ama pangthoklaga loire aduga horen ahing ase aigida lao horen ahing tawgadoriba thabak asidi yamna sathiba thabakni thabak asibu tawkhrabadi nahak asamba miyama oiraroi nangnada munna yengada misak ado I wodna sigadoribani adu oirabadi nakhoida mina mitna hangada yenga phawba ngamloidoribani ne matam adutadi nahakse lairembi amagum paibasu ngamgadoribani aduga mina nakse uhandana chatpasu ngamgadoribani ne asekumlaba hanubi adugi wadu tabada priti ki wakhal mapung phadriba makok aduda sangkhiduna mahak horen ahing sodana lakke haramlaga mahak satkige tawi maduda hanubi aduna ngaikho hojikidi thoramama tawkisi haiduna laison tinson khara tawri aduga priti ki mangakta lik amasu sibiri maduda pritina lik asidi siba yaroi isina karigumba urabadi yamna saungni haiduna lik ado lawthoklami masidegi hanubi aduna phare likse sidrabasu kaisu kaide adubu nang horen ahingdi sodina lao haina hanubi aduna hairi masidegi priti adu hanubi adugi mayumdagi thorakle matam aduda priti ki mase suiti du leplaga leirami maduda suitina nang afam masida kedarum libano haino hangi maduda pritina khumpham khangdana iya tawduna leiringai hanubi julirang do apanda thori aduga aina loktagi ising sokpata thangba ngamdabadagi isu priti se thanghalambani haiduna khumlami adubu punamak suitina khangbagum yamna sauna hanubi aduda yenglamlaga priti bu makhut paiduna puraga chatkhrei masidagi yum jorobata suitina manaw nupi priti bu karigi hanubi adugi yumda chatlibano aina chatkanu haikraba natra haiduna yamna sairami phusu phurami maruda priti do kaptuna iche ai matung chatlaroi haiduna kapli maruda suiti do amok nungairaktaduna manaw nupi bu phukiba sai ado thudi I aduga manaw nupi bu konduna kapsei aduga hairi priti nang iche na hari basi yaw matung amuk hana hanubi dugi manakta chatkan ko mase yam phataba black magic to ba hanubi ni masu lekai miyamna mana toriba thabak tu khangnarakpadagi harana batanarakpada mafam masda lutuna leikhibani nang magi manakta amuk hana chatpa yaroi ko mana khoigi kayanaba kaidolunga tawrakloi mana palibase miyuibagi thawaini thawai singdo loksiliba makai mana kuina sangna punsi hingadoribani aduna aikhoida oidaba mayam ma hajinduna magi khulai oinanaba mahana silibani maduda nang jarun ko suiti ki asikumlaba wahai singa sitarobadagi manaw nupi priti do wakhal onkhri aduna hanubi adugi manakta amuk hanna chaklaroi haina khankhri asumna matamadu hokri numidang waisilakli numidang tu priti ki masada karinuma itau tawi swai laupa kanagumba amana kaubodawna torokpa kaya ama torai adubu mahak masidadi haidoklamdi asumna matamdu hokibana ahingi matam oirakli matam aduda makhoi nungaina tumli tanza aduda priti ki nakongda priti aikhoi laklei thorao haina kaurai maduda pritina kananone aibu kauribasibo haiduna phamungdagi tapna kumtharai aduga thongado tapna hanglaga kana leibano haina yengi adubu kana su leibadi uramdi masidagi pritina thongado lonsingi hek tawbaga priti haina kaurai khonjal adu tabada pritina tungda satlai thoklaga kanano haina yengi matamaduda magi mabung boyai do oiramlei mabung boyai oirambadda mahak yamna harauki matamaduda boyaina priti nakhoibu aigi laman khumlarojo ai u yanba singaduna loktunaraga hatpani nakhoina karigumba nupa oramlabadi aigi laman sodina khumlakkadabani adubu nakhoidi nupinina aigi laman khumba ngamjado masi khallubada nabungdi thamoise propok chai phare priti ai chatlage nang aigi laman khumo uko priti asumna poyai du lauramlaga mangkhrei matamaduda priti du
ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯃꯥꯡꯗ ꯎꯍꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯤꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯄꯨꯡꯅ ꯍꯥꯏꯔꯝꯕ ꯂꯃꯟ ꯈꯨꯝꯃꯨ ꯍꯥꯏꯕ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯉꯥꯁꯤꯜꯂꯒ ꯍꯅꯨꯕꯤ ꯖꯨꯂꯤꯔꯥꯡꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗꯨ ꯍꯅꯨꯕꯤ ꯖꯨꯂꯤꯔꯥꯡꯅ ꯈꯪꯂꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯨꯂꯤꯔꯥꯡꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯣ ꯃꯅꯝ ꯑꯃ ꯏꯅꯝ ꯅꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯤꯅ ꯑꯕꯣꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯦ ꯁꯤꯒꯤ ꯑꯩꯅ ꯊꯝꯂꯤꯕ ꯄꯥꯔꯇ ꯑꯁꯤꯗ ꯅꯪꯒꯤ ꯏ ꯃꯔꯤ ꯈꯔ ꯊꯥꯍꯟꯁꯤ ꯍꯧꯖꯤꯛ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯣꯔꯦꯟ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯛꯀꯅꯤ ꯃꯗꯨꯗ ꯅꯪꯅ ꯑꯩꯅ ꯄꯤꯔꯛꯄ ꯏꯪꯒꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯏ ꯑꯗꯣ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯇꯥꯍꯟꯒꯗꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯑꯗꯣ ꯅꯣꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯛꯏ ꯑꯗꯨꯒ ꯅꯥꯀꯟꯗꯒꯤ ꯃꯤꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨ ꯑꯃ ꯄꯨꯊꯣꯛꯂꯒ ꯃꯗꯨꯗ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯂꯩꯋꯥꯁꯤꯡꯗꯣ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯄ꯭ꯔꯤꯇꯤꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯣꯛꯍꯟꯗꯨꯅ ꯏ ꯊꯣꯛꯍꯜꯂꯒ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯅꯅꯕ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯤꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯣꯔꯤ ꯑꯗꯨꯅ ꯂꯦꯟꯊꯠꯇꯨꯅ ꯏ ꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯇꯥꯍꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯄ꯭ꯔꯤꯇꯤꯅ ꯏ ꯇꯥꯍꯜꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯐꯪ ꯂꯥꯎꯅ ꯀꯥꯔꯛꯏ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯇꯣꯟꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯇꯤꯅ ꯁꯣꯔ ꯍꯣꯟꯖꯤꯟꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯌꯧꯈꯤꯕꯒ ꯄ꯭ꯔꯤꯇꯤꯗꯣ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯂꯒ ꯌꯥꯝꯅ ꯀꯤꯕ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯂꯦꯟꯊꯠꯇꯨꯅ ꯏ ꯌꯥꯝꯅ ꯊꯣꯛꯍꯜꯂꯤ ꯑꯁꯨꯝꯅ ꯂꯦꯟꯊꯠꯄꯗ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯂꯒ ꯊꯛꯆꯤꯜꯂꯤ ꯑꯁꯨꯝꯅ ꯏ ꯑꯗꯨ ꯍꯦꯛ ꯊꯛꯄꯒ ꯍꯅꯨꯕꯤ ꯑꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯏꯁꯥꯡ ꯁꯥꯡꯗꯣꯔꯛꯂꯒ ꯃꯃꯥꯏꯒꯥꯗꯨ ꯏꯆꯞ ꯆꯞꯁꯤꯜꯂꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯄ꯭ꯔꯤꯇꯤꯗ ꯆꯠꯂꯣ ꯅꯪꯒꯤ ꯅꯕꯨꯡ ꯍꯥꯠꯈꯤꯕ ꯎꯃꯪꯒꯤ ꯎ ꯌꯥꯟꯕꯁꯤꯡꯗꯣ ꯍꯥꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯗꯣ ꯃꯍꯥꯛꯁꯨ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯗ ꯎ ꯌꯥꯟꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯇꯤꯗꯨ ꯃꯥꯒꯤ ꯃꯕꯨꯡꯒ ꯈꯠꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯈꯤ ꯑꯗꯨꯒ ꯌꯥꯟꯊꯠꯇꯨꯅ ꯊꯝꯂꯤꯕ ꯑꯐꯩꯕ ꯎ ꯑꯃꯒꯤ ꯃꯁꯥ ꯍꯤꯗꯣꯛꯂꯒ ꯊꯝꯕ ꯃꯁꯥ ꯀꯛꯊꯠꯈꯤꯕꯒꯤ ꯍꯨꯏꯗꯦꯝ ꯁꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯎꯁꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯪꯒꯟꯒꯤ ꯁꯔꯨꯛꯇ ꯊꯤꯜꯍꯟꯈꯤ ꯎꯁꯥ ꯑꯗꯨꯅ ꯊꯤꯟꯕꯗ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗꯒꯤ ꯇꯨꯝꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒ ꯎ ꯌꯥꯟꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯎꯁꯥ ꯑꯃꯗ ꯌꯨꯡꯂꯒ ꯂꯩꯔꯝꯕ ꯑꯗꯣ ꯎꯔꯤ ꯃꯅꯥꯛꯇ ꯕꯣꯌꯥꯏꯒꯤ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯇꯤꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯌꯥꯝꯗꯣ ꯀꯤꯅꯗꯨꯅ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ ꯆꯦꯜꯂꯣ ꯍꯥꯏꯅꯗꯨꯅ ꯆꯦꯜꯂꯤ ꯃꯗꯨꯗ ꯎꯁꯥꯗ ꯌꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯄ꯭ꯔꯤꯇꯤꯅ ꯃꯈꯦꯠ ꯑꯗꯣ ꯁꯦꯒꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯁꯤꯈ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯁꯤꯕꯒ ꯄ꯭ꯔꯤꯇꯤꯒꯤ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯎꯔꯕ ꯎ ꯑꯃ ꯄꯥꯏꯔꯒ ꯂꯪꯉꯛꯄꯗ ꯆꯦꯜꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯄꯥꯏꯔꯛꯄ ꯁꯣꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯆꯦ ꯁ꯭ꯋꯤꯇꯤꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯤꯇꯤꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯊꯣꯡꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯆꯤꯡꯅꯔꯛꯂꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ
Matam aduda arapada miyoi kaya sienduna lau khongnubagi makhol tarai maduda Sweetie na mina laubagi makhol tariba adomda chelakle asumna mahakna chelakpada angakpa ama uri magi manau nupi Preeti do akiba satamda mamit irau lauraga mafam amadagi amada yamna wangna songduna uyan banupa sing adubu mana pariba thang aduna lenduna kaktuna miha thina hatu ibado uri asumna Preeti na nupa amabu mangak samda thang lenduna hatlingai Sweetie na chensinduna Preeti hayuna kauraga Preeti ki sayengda pairuri maduda Preeti di atopo orobai ningduna mana pariba thang aduna machi Sweetie ki mabukta thinki maduda Sweetie do Preeti haina lauramlaga phamtharaga longna hiplaga laikhrei maduda Preeti na iche haina lauraga chensili aduga yamna kapki aduga iche ailale haiduna machibu kongkhatli maduda Sweetie na nangna hanubi adagi wada illunu mana aingondasu fatraba mantra kaya ama tamanaba hairakpadagi aina magi matung illui adubu mado aikhoi tachawna khanglakpadagi hanubi aduga yamna khanaki maduna aikhoi tachaw do hanubi aduna magi leiwa mantra sijinnaduna tachawga thabak suminnaba misingbu sumduna yengna hallaga halankhibani aduga nangbuna magi mapangal kananaba minai wona sijinnabani nang hanubi adugi wa lawnuko asi haramlaga Sweetie do manau nupi Preeti da yingduna adumak punsi loikhre maduda Preeti do haradagi hena sathiba henkhre mahakna mathwai sakna lawbada umang aduda yarek lamba uchi kaya paithoknaki masidagi Preeti du makutta thanga do chejet paiduna swai mangkhre aduga hanubi adugi manakta phaurakle matam aduda hanubi aduna thabak punamak taramlabra nabunggi laman khumlabra haina hanglai maduda Preeti na aigi tachaw hatpa mising tumnaba halamle ama khakta ngaire asi haiduna hairamlaga hanubi adugi mabukta Preeti na man pariba thang aduna hanjin thinnuna hatkhi matam aduda hanubi aduna kanna noklaga apangbi nangi aina phanggataba papunamak phangduna sahi chamapan umang asida leiragani aidi siraga sarga yoragani asi haina noklamlaga adumak thawai thakhre masidagi Preeti su yumda halakre aduga mahak angawigum magi masigi photo aduda yenglaga leiri masidagi mahakna masena mangonda lairik tambibagi thanamba boy aduda wahai khara iba haurai wahai sing adudi umang asida thukriba thodok punamak irami aduga loiramdaida karigumba umang asida awaba tarabadi aikhoi awaba tare umangi uyanba singna awaba pire haina isida haijarabadi aina soidana mating pangani asi hairamlaga Preeti do yamna pendaba ningamdaba kaya aduna masa matomta mana ngasai masibu hatkiba thang aduna mabukta thinjinjaki aduga masena siduna tahawba mafam aduda amuk lakhi adubu kadomdagi silakpa nungsit no khangdi sapu kanna nungsit ama silaklaga Preeti do soro senkiduna umangi mi kanasu sangnaba ngamnadaba mafam amata tasingduna sikhi masidagi Preeti ki thawaina umang aduda leiduna umang aduda lakpa mi singda awapa piba hatpa kaya tawduna umang aduda leikhibani adubu haujikti adugumlaba aigi nungsiraba ichedo aigi inakta lakhi mahaktu kanasu nati aina sadongliba nupi asine asomna wari liraga umonigi masada sangliba Preeti ki thawaya to kablai masidagi amaiba aduna he laibak thiraba thawai nangi ningamdraba thawai aduna nachibu phangle haribato lanbani haujikti mahak nangi nache odrabani mahakti mapok ama pokrabani aduna nang kanano haibato khanglaroi aduna mabu awaba piraganu nang sunangi nahan phamda hallu masu nungai leja hawrasanu nachibu awaba piraganu asi haiduna amaiba aduna hairakpata umonigi masada sangliba Preeti ki thawai aduna phare oja maiba nangna haiba punamak chumi mana aibu sak khanglaroi phare arudi ai chatlage asi hairaga umoni to kablai aduga gyan mangkhrei masidagi amaiba aduna laison tinson khara tawbotigi umoni do wakhal lakli
Asomda umang aduda sanglubadagi awaba taruraba makhoi punamak mahausa gi punsida hanjinduna tiekta kaidana laiki. Wari asi matang asida loijari. Wari asida soikiba larkiba wahai wata kibik tabiriba singna pukchal chauna ngakpigani. Ayam boroi bada amuka hana khoirumjari.